Thobal District Police nasu hayang pangthokadoriba Republic Day thauramga mari leinana Thobal Mela ground gi akoibada thiba humbagi thabak chathakhrei ngase ayuk anganbadagi hauna yum chamaromda miyoi chamri rom verification chathaki mi phami pungi paudi leite hayang pangthokadoriba Republic Day thauramga mari leinana state asigi oina tongan ba police officer amadi personnel kya da pigidaba award ki khangat khrei President Police Medal for Distinguished Service da IGPE Priyo Kumar Singh, Taruk Suba IRB gi Subedar M Ibobi Singh ne. Manipur State Legal Services Authority Imphal gi sponsor makhada Legal Aid Clinic Kaksing na sinduna legal awareness ki thauram amangasi Kaksing District ki manung chana leiba Kaksing Sumak Laikai Leirak Achoba Parengda pangthokrei. Imoinu ira thongni thauramga mari leinana MP RK Ranjanasu yai phapaujal pirakle mahaki paujalda maitai lining chatpa singi imoinu kumhaina lakpada lamdam asida chathok henba chaba wataba amadi tangdu leitaba oirasunu haiki imoinu ima ira thogal loop sekta na sinduna sekta dasu imoinu ira thongni thauram pangthoki Chatliba thasigi taramapan gi numidang wairam pung mari khara helakpa duwaida sakhangdaba singna Rajbaban geta bom langshilambagi thodok aduda hakthengna na chenaba miyoi ani ngarang Imphal West District Police na fare Tarama thoilak suba National Voters Day gi thauram ngasi India gi mafam khudingda pangthokpagum Manipur da su tongan mafam singda pangthokrei Manipur gi oina numit asi Chief Electoral Officer CEO Manipur na senduna Jawaharlal Nehru Manipur Dance Academy Imphal da state ki thak da pangthokhi BJP Manipur gi incha Sambit Patrona state asida party sigi mapangal hena kanhanaba district khuding chatpagi saruka moina ngasi Sadar Hills district ta chatuna nongmagi oiba district level meeting da saruk yakrei Piaggio Motors na handak lisingani kunda puthokpa anoba Aprilia SXR 160 model ngasi thangmai banda leiba company asigi distributor oiriba Tulsi Motors ki showroom da achamba tharom amaga loinana lamjingba Times of Manipur TOMTV ki editor Jit Ningomana launch tawkrei Punsi da mai pa ke hairabadi sports business politics apamba ama khallaga akaknaba sinfam amada punsi gi sinfam oina khallaga thabak oina honagadabani haina Kainau Library and Sports Association Football Club Kainau gi Boyo Private Limited na sponsor tawraga nauna shaba building ama sangabagi Kainau da pangthokpa thoram amada Manipur Pollution Control Board ki chairman su oiriba oinam SC gi MLA L Radha Kishore na phongdokrei